100 days action plan gi Mipham Pangthokhre thagi report submit tawraknaba CM na khangankhre Chief Minister NBN lusingba BJP gi ani suba tam gi sarkar asina numit chamani gi manung da paikhat kadaba handak launch tawkiba 100 days action plan gi matang da ngarang all secretariat ki conference hall da Mipham Pangthokhre Chief Minister NBN na chair logduna pangthokiba Mipham aduda Manipur sarkar gi chief secretary DJP Administrative Secretary sing amasung Pravari Office sing saruk yakhi Mipham aduda Chief Minister gi maikai gi lamdam asigi miyambu mapung phana seva tawbada kanaba kaya pigadawriba asiga mari lainana action plan asigi thagi oiba report submit tawroknaba stakeholders sing da khangankhre haire panba yabadi sarkar asina ahanba numit chamani da paikhat kadaba 100 days action plan asi lakadawriba chahi manga asi lamdam asigi miyambu mapung phana seva tawba ngamnabagi pandamni haina Chief Minister na phongdokhibane 100 days action plan gi makhada subdivisional development monitoring mission launch tawbaga loinana masigi progressing chang naina yengsinaba pravari officer sing appoint tawgane loinana action plan asigi makhada sarkar asina paikhatliba infrastructure project kharasu mapung phana loisinduna akaknaba tarik ta sangagani haina su phongdokhibane Farm law ahum Amuk na Chatnahannaba Hotnrkp Laibk Thbni haukiba chahi 2020 ge September thada masing yambage sakti sizinaduna Narendra Modi laingakna nampuda pass tawkiba farm law ahum yaningdaba phongdoktuna Laibk asigi laumi organization chamri henbagi apunba platform ama oiriba Samyukta Kisan Morcha na National Capital Region oiriba Delhi gi ngamkhai lambi sing thingjinduna chahi ama hena hanba leitaba Khongjang changchen gi badu hojik phawba miyamna kaunadre laumi singge santi oiba ihau khongjang manungda chawrangna laumi chatret lomge punsi mangan ki bada awaba phongdokhidraba Prime Minister Modi na handakta pangthokiba Punjab Uttar Pradesh Uttarakhand Goa amasung Manipur State Assembly mikhal mangoina mamang sahi gi November 18 da Laibk wathok oiraba farm law ahumadu handoklagani haina mahakki Punjab khongchata lauthokhe nakalamoromda Supreme Court ki mijeng makhada Anauwa farm law ahumgi afafata khananaba member marina saba committee amasu semduna yengsilhankhe laumi bulu na khanba member kharade committee sidagi lapthokhe makhatana nauna khalaba committee member singna puthokadaba waroshin puraknabagi hiram singh khananainabada samyukta kisan morcha gi lusingba singh barton tawrabasu makhoina khananainabada saruk yakibadu hairiba committee member singdu pro corporate oiba singni haibadu Sengna khangalakpadagi ne Laibk Thbni Supreme Court ki mijeng makhada semkiba committee gi report ta Laibk asigi apunba laumi masingi chada hompuga nipan lomna wathok oiraba farm law ahumadu mapung phana sawgali haina handakta Supreme Court ta langkhatkibadu nakoinana masing yamlaba lupsingna pamdraba farm law ahumadu amugana Chatnahannaba thoranglakkpani haina Manipur laumi lupna lawe maram asidagi Prime Minister yauna parliament na handokhraba anoba farm law ahumadu Amukhanna Chatnahaloi haina laumi khunaida Prime Minister Narendra Modi na sengdoknaba hotnagadabani haina Manipur laumi lupki secretary H Ibobi Singhana thadorokpa cherol asina makha tarakle Rajya Sabhada 1990 gi matungda ihan hanboina BJP gi member chama yobang amkhre Sagolsel numita Assam Tripura amasung Nagaland da pangthokiba Rajya Sabha gi mikhalda BJP na sit amamam mai pakpang amkhibaga loinana BJP gi itihas to ihan hanboina Rajya Sabha da party asigi member chama yobang amkhre handakta state taruk ta pangthokiba Rajya Sabha gi sit 13 gi mikhalda Punjab tagi BJP gi sit mangkhibane adubu North East ki state ahum dage BJP na haukiba sagolsel numita pangthokiba Rajya Sabha gi mikhalda sit amamam kabang amkhre Himachal Pradesh tagi thokiba Rajya Sabha gi member sing adusu opposition party gi ngakta ne Punjab ki wainadi Rajya Sabha gi sit mangamag Aam Aadmi Party na mai pakhe Rajya Sabha gi website ta hojik phawbagi waina anauba masing adu sabjana phongdokpa leitre adumakpu aroiba tangkaki election da BJP gi Rajya Sabha gi MP masing asi marfu draga taret yaukibana North East ki sit ahum hapsilaba matungda BJP gi oina Rajya Sabha da sit chama yaure aroiba da tabiriba pumnamakpu thagachari